Hata Golabati Aina Yadaba Monda Lambi Mayada Community Hall Sazilamaki Dama Ngasi SDO SDC District Police Amadi PDA ki official sing laklaga taktokpagi thabak paikat kre haina Chief Minister ki social media X ta thagalakpa post amana kangalakli post asina makha taratuna hai asigumba ain kaina sajiliba sing asi authority ki mioi sing laklaga taktokpagi thabak paikhalakpa matamda miyamna cooperate pibiu haina Chief Minister ki maikai degi appeal tarakli Nakalam Romda Babu Paragi Lambi Matakta Lam Khopsil laga yum saramba political party amagi leader dasu so cause notice thakre hairi Manipur Governor Ajay Kumar Balla ngarang New Delhi da Union Home Minister Amit Shah ga unaduna wari sanakre wari sanaba da Manipur da thokliba irang asina maram oiraga state asida hojik oiriba fibam masagi matang da marik chumba wafam sing Union Home Minister da paudam langani haina thajanari Kaksing District ki Palel Police Station ki manungsana laiba Palel area da police na liquor drive sa thabada masing yamlaba yungang amadi yungo police na Phagatpa ngamkre hairi police na faraba using adudi Indian made foreign liquor IMFL quarter bottle manga Indian made foreign liquor IMFL full bottle nipan Indian made foreign liquor IMFL half bottle kungamatoi amadi DIC liquor liter chamaga marfuga taruk Phagatpa ngamkre hairi Matung thagi tang manga da pangthokadoriba New Delhi ki Meekhal asida Aam Aadmi Party AAP amadi Bharatiya Janata Party BJP ani ki marakta akanba mong da campaign sathanari Meekhal Naksillakpagi campaign gi sarukama oina Aam Aadmi Party ki mirep oiriba Arvind Kejriwal na yumthong kuding sangduna Meekhal ki campaign satharingaida Arvind Kejriwal na tonglakpa gari da sakangdaba singna nung thajilaktuna attack satharakre haina Aam Aadmi Party maikai degi phongdorakre Aam Aadmi Party ki campaign bu nung thazinduna thugainaba honakibadu BJP na miyoi kaya khunek tawduna campaign asibu thugainaba honakibani haina maral sirakkibaga loinana thaudok adugi video matek amasu Aam Aadmi Party na social media da thagalakre nakalamromda BJP candidate Pravesh Barmana phongdorakpaki matung inna thaudok adu Aam Aadmi Party ki mirep oiriba Arvind Kejriwal ki gari na miyoi anibu thomdatuna satkibadagi khoisaunarba miyamna onsinduna attack satakibani haina Aam Aadmi Party da maral sikibaga loinana thaudok adugi matangda video matek amasu BJP na social media da thagalakre hairi